ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ ꯅꯨꯄꯤ ꯑꯅꯤ ꯑꯁꯥꯝ ꯄꯨꯂꯤꯁꯅ ꯂꯨꯄꯥ ꯀꯔꯣꯔ ꯃꯧꯗ꯭ꯔꯥꯒꯤ ꯗ꯭ꯔꯒ ꯀꯣꯟꯅꯅ ꯐꯥꯔꯦ꯫ ꯊꯥ ꯑꯁꯤꯒꯤ 19ꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯑꯁꯥꯝ ꯑꯃꯁꯨꯡ ꯃꯤꯖꯣꯔꯥꯝꯒꯤ ꯂꯣꯟꯅꯕꯗ ꯂꯩꯔꯤꯕ ꯗꯣꯂꯥꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯑꯁꯥꯝꯒꯤ ꯗꯣꯂꯥꯈꯥꯜ ꯕꯣꯔꯗꯔ ꯑꯥꯎꯠꯄꯣꯁꯠꯀꯤ ꯃꯃꯥꯡꯗꯒꯤ ꯑꯁꯥꯝ ꯄꯨꯂꯤꯁꯅ ꯕꯣꯂꯦꯔꯣ ꯄꯤꯛꯑꯞ ꯑꯃꯗ ꯂꯥꯛꯈꯤꯕ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ ꯃꯤꯑꯣꯏ ꯑꯅꯤꯗꯒꯤ ꯂꯨꯄꯥ ꯀꯔꯣꯔ ꯃꯧꯗ꯭ꯔꯥꯒꯤ ꯚꯦꯂꯨ ꯑꯣꯏꯒꯗꯕ ꯌꯥꯝꯂꯕ ꯗ꯭ꯔꯒ ꯀꯣꯟꯅꯅ ꯐꯥꯔꯦ ꯍꯥꯏꯔꯤ꯫ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤꯕꯗꯤ ꯑꯈꯟꯅꯕ ꯄꯥꯎ ꯑꯃ ꯐꯪꯕꯗꯒꯤ ꯆꯠꯊꯈꯤꯕ ꯑꯣꯄꯔꯦꯁꯟ ꯑꯗꯨꯗ ꯌꯥꯝꯂꯕ ꯗ꯭ꯔꯒ ꯀꯣꯟꯅꯅ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯅꯤ ꯑꯗꯨꯗꯤ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯂꯝꯀꯥꯗꯒꯤ ꯁꯦꯃꯨꯑꯦꯜ ꯂꯨꯡꯗꯤꯝ ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯖꯝꯄꯥꯎ ꯂꯨꯡꯗꯤꯝ ꯑꯃꯁꯨꯡ ꯈꯨꯜ ꯑꯗꯨꯃꯛꯇꯗꯒꯤ ꯑꯦꯟꯗꯤ ꯀꯨꯀꯤ ꯑꯄꯣꯛꯄ ꯈꯥꯏꯐꯥꯏ ꯀꯨꯀꯤ ꯀꯧꯏ꯫ ꯃꯤꯑꯣꯏ ꯑꯅꯤ ꯑꯗꯨꯅ ꯕꯣꯂꯦꯔꯣ ꯄꯤꯛꯑꯞ ꯇ꯭ꯔꯛ AA01 PC 8976ꯇ ꯇꯣꯡꯂꯒ ꯌꯥꯝꯅ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡꯗ ꯂꯥꯛꯄꯗꯒꯤ ꯑꯁꯥꯝ ꯄꯨꯂꯤꯁꯀꯤ ꯀꯥꯡꯕꯨ ꯑꯗꯨꯅ ꯈꯥꯝꯃꯒ ꯆꯦꯛ ꯇꯧꯈꯤ꯫ ꯂꯣꯏꯅꯅ ꯒꯥꯔꯤ ꯑꯗꯨꯗ ꯑꯈꯟꯅꯅ ꯗꯤꯖꯥꯏꯟ ꯇꯧꯕ ꯑꯔꯣꯟꯕ ꯆꯦꯝꯕꯔ ꯑꯃꯗ ꯂꯣꯠꯁꯤꯜꯂꯒ ꯄꯨꯔꯛꯈꯤꯕ ꯌꯥꯕꯥ ꯇꯦꯕ꯭ꯂꯦꯠ ꯄꯤꯁ 3 ꯐꯥꯒꯠꯈꯤ꯫ ꯌꯥꯝꯂꯕ ꯗ꯭ꯔꯒꯁꯤꯡ ꯑꯗꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯃꯨꯕ ꯃꯆꯨꯒꯤ ꯄꯣꯂꯤꯊꯤꯟ ꯕꯦꯒ 30ꯗ ꯅꯤꯡꯊꯤꯅ ꯄꯦꯛ ꯇꯧꯗꯨꯅ ꯄꯨꯔꯝꯈꯤꯕꯅꯤ꯫ ꯐꯥꯔꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯕ꯭ꯂꯦꯛ ꯃꯥꯔꯀꯦꯠꯇ ꯂꯨꯄꯥ ꯀꯔꯣꯔ ꯃꯧꯗ꯭ꯔꯥ ꯍꯦꯟꯒꯅꯤ꯫ ꯗ꯭ꯔꯒ ꯗꯤꯇꯦꯛꯁꯟ ꯀꯤꯠꯅ ꯃꯈꯣꯏꯅ ꯄꯨꯗꯨꯅ ꯂꯥꯛꯈꯤꯕꯁꯤꯡ ꯑꯗꯨ ꯃꯦꯊꯥꯐꯦꯇꯥꯃꯥꯏꯟ ꯇꯦꯕ꯭ꯂꯦꯠꯅꯤ ꯍꯥꯏꯕ ꯀꯟꯐꯥꯔꯝ ꯇꯧꯈ꯭ꯔꯦ꯫ ꯌꯥꯝꯂꯕ ꯗ꯭ꯔꯒꯁꯤꯡ ꯑꯗꯨ ꯏꯟꯗꯤꯄꯦꯟꯗꯦꯟꯠ ꯋꯤꯠꯅꯦꯁꯀꯤ ꯃꯃꯥꯡꯗ ꯁꯤꯖ ꯇꯧꯕꯒ ꯂꯣꯏꯅꯅ ꯗ꯭ꯔꯒꯁꯤꯡ ꯑꯗꯨꯕꯨ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯔꯝꯕ ꯒꯥꯔꯤ ꯑꯗꯨꯕꯨꯁꯨ ꯄꯨꯂꯤꯁꯅ ꯐꯥꯖꯤꯟꯈ꯭ꯔꯦ꯫ ꯐꯥꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯋꯥꯍꯪꯄꯣꯡ ꯆꯠꯊꯕꯗ ꯌꯥꯝꯂꯕ ꯗ꯭ꯔꯒꯁꯤꯡ ꯑꯗꯨ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ ꯄꯨꯔꯛꯈꯤꯕꯅꯤ꯫ ꯂꯣꯏꯅꯅ ꯗ꯭ꯔꯒꯁꯤꯡ ꯑꯗꯨ ꯀꯁꯥꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯆꯥꯏꯊꯣꯛꯈꯤꯅꯕꯅꯤ ꯍꯥꯏꯕ ꯀꯟꯐꯥꯔꯝ ꯇꯧꯔꯦ꯫ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯀꯁꯥꯔꯒꯤ SP ꯃꯨꯃꯥꯜ ꯃꯍꯥꯇꯥꯅ ꯍꯥꯏꯈꯤꯕꯗ ꯐꯥꯔꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯄꯨꯂꯤꯁꯅ ꯀꯦꯁ ꯑꯃ ꯔꯦꯖꯤꯁꯇꯥꯔ ꯇꯧꯕꯒ ꯂꯣꯏꯅꯅ ꯗ꯭ꯔꯒ ꯂꯂꯣꯟꯕꯒꯤ ꯅꯦꯠꯋꯥꯔꯛ ꯑꯁꯤꯗ ꯆꯦꯟꯅꯔꯤꯕꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯐꯒꯠꯅꯕ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯒꯤ ꯊꯕꯛ ꯆꯠꯊꯕ ꯍꯧꯔꯦ꯫ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯑꯀꯟꯕ ꯊꯕꯛꯁꯤꯡ ꯂꯧꯈꯠꯀꯅꯤ ꯍꯥꯏꯔꯤ꯫ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯅ ꯐ꯭ꯂꯦꯒ ꯀꯣꯗ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠꯇ ꯅꯤꯡꯊꯤꯅ ꯆꯠꯅꯍꯟꯅꯕ ꯑꯦꯗꯚꯥꯏꯁ ꯇꯧꯔꯛꯂꯤ꯫ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯅ ꯒꯣꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯆꯍꯤ ꯑꯁꯤꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 15ꯗ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇ ꯏꯔꯥꯡ ꯍꯧꯔꯤꯕ ꯅꯍꯥꯁꯤꯡꯅ ꯖꯥꯇꯤꯒꯤ ꯃꯆꯨ ꯑꯍꯨꯝꯒꯤ ꯐꯤꯔꯥꯜꯕꯨ DC ꯑꯣꯐꯤꯁꯇꯒꯤ ꯆꯤꯡꯊꯔꯒ ꯃꯈꯣꯡꯅ ꯅꯦꯠꯄ ꯑꯃꯗꯤ ꯊꯧꯑꯣꯏ ꯎꯁꯤꯠꯇꯕꯒꯤ ꯊꯧꯑꯣꯡ ꯍꯛꯆꯤꯟꯅ ꯂꯧꯕꯒ ꯂꯣꯏꯅꯅ ꯁ꯭ꯇꯦꯠ ꯒꯣꯚꯔꯟꯃꯦꯟꯠꯅ ꯐ꯭ꯂꯦꯒ ꯀꯣꯗ ꯑꯣꯐ ꯏꯟꯗꯤꯌꯥ 2002 ꯉꯥꯛꯅ ꯆꯠꯍꯟꯅꯕ ꯑꯀꯟꯕ ꯏꯟꯁꯇ꯭ꯔꯛꯁꯟ ꯄꯤꯔꯛꯂꯦ꯫ MHAꯅ ꯁ꯭ꯇꯦꯠ ꯒꯣꯚꯔꯟꯃꯦꯟꯠꯗ ꯄꯤꯔꯛꯄ ꯗꯥꯏꯔꯦꯛꯇꯤꯕ ꯃꯇꯨꯡꯏꯟꯅ ꯐ꯭ꯂꯦꯒ ꯀꯣꯗ ꯑꯣꯐ ꯏꯟꯗꯤꯌꯥ 2002-2021 ꯑꯃꯁꯨꯡ 2022ꯗ ꯑꯦꯃꯦꯟ ꯇꯧꯈ꯭ꯔꯕ ꯑꯃꯁꯨꯡ ꯗ ꯄ꯭ꯔꯤꯚꯦꯟꯁꯟ ꯑꯣꯐ ꯏꯟꯁꯜꯠꯁ ꯇꯨ ꯅꯦꯁꯅꯦꯜ ꯑꯣꯅꯔ ꯑꯦꯛ 1971ꯒꯤ ꯃꯈꯥꯗ ꯏꯟꯗꯤꯌꯟ ꯅꯦꯁꯅꯦꯜ ꯐ꯭ꯂꯦꯒ ꯑꯁꯤꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕꯒ ꯂꯣꯏꯅꯅ ꯗꯤꯁꯄ꯭ꯂꯦ ꯇꯧꯒꯗꯕꯅꯤ ꯍꯥꯏꯅ ꯃꯌꯦꯛ ꯁꯦꯡꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯃꯔꯣꯝꯗ ꯆꯍꯤ ꯑꯁꯤꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 15ꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯁꯤꯕꯨ ꯁꯦꯟꯇꯔ ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯒꯣꯚꯔꯟꯃꯦꯟꯠ ꯍꯛꯆꯤꯟꯅ ꯂꯧꯕꯒ ꯂꯣꯏꯅꯅ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍ ꯑꯃꯁꯨꯡ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ MP ꯂꯩꯁꯦꯝꯕ ꯁꯅꯥꯖꯥꯎꯕꯅ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯁꯤꯡꯗ ꯏꯟꯗꯤꯌꯥꯒꯤ ꯃꯆꯨ ꯑꯍꯨꯝꯒꯤ ꯐꯤꯔꯥꯜꯕꯨ ꯀꯨꯀꯤꯖ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯑꯃꯗꯤ ꯃꯤꯂꯤꯇꯦꯟꯠ ꯌꯥꯎꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯩ ꯊꯥꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯈꯤꯗꯕꯒꯤ ꯊꯧꯑꯣꯡ ꯑꯗꯨ ꯅꯦꯁꯅꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗ ꯑꯆꯧꯕ ꯊ꯭ꯔꯦꯠ ꯇꯧꯒꯅꯤ ꯍꯥꯏꯅ ꯂꯧꯕꯒ ꯂꯣꯏꯅꯅ ꯌꯨꯅꯤꯌꯟ ꯒꯣꯚꯔꯟꯃꯦꯟꯠ ꯑꯀꯟꯕ ꯑꯦꯛꯁꯟ ꯂꯧꯅꯕ ꯈꯪꯍꯟꯈꯤꯕ ꯂꯩꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ MHAꯒꯤ ꯑꯦꯗꯚꯥꯏꯖꯔꯤ ꯊꯥ ꯑꯁꯤꯒꯤ 13ꯗ ꯁ꯭ꯇꯦꯠ ꯒꯣꯚꯔꯟꯃꯦꯟꯠꯒ ꯃꯔꯤ ꯂꯩꯅꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯗ ꯈꯪꯍꯜꯂꯛꯇꯨꯅ ꯅꯦꯁꯅꯦꯜ ꯐ꯭ꯂꯦꯒ ꯑꯁꯤꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯀꯝꯃꯨꯅꯤꯇꯤ ꯑꯃꯠꯇ ꯑꯣꯏꯅ ꯂꯩꯅꯕꯒꯤ ꯏꯊꯤꯜ ꯐꯥꯎꯍꯟꯕ ꯑꯃꯁꯨꯡ ꯄꯨꯝꯅꯃꯛꯇ ꯏꯀꯥꯏ ꯈꯨꯝꯅꯒꯗꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯅꯦꯁꯅꯦꯜ ꯐ꯭ꯂꯦꯒ ꯁꯤꯖꯤꯟꯅꯕꯒꯤ ꯃꯇꯥꯡꯗ MHAꯅ ꯀꯔꯤꯒꯨꯝꯕ ꯀꯜꯆꯔꯦꯜ ꯅꯠꯇ꯭ꯔꯒ ꯁ꯭ꯄꯣꯔꯠ ꯏꯚꯦꯟꯠꯁꯤꯡꯗ ꯅꯦꯁꯅꯦꯜ ꯐ꯭ꯂꯦꯒ ꯑꯁꯤ ꯁꯤꯖꯤꯟꯅꯒꯦ ꯍꯥꯏꯔꯕꯗꯤ ꯐ꯭ꯂꯦꯒ ꯀꯣꯗꯀꯤ ꯃꯈꯥꯗ ꯆꯦꯅ ꯁꯥꯕ ꯐꯤꯔꯥꯜꯁꯤꯡ ꯁꯤꯖꯤꯟꯅꯕ ꯌꯥꯒꯅꯤ ꯑꯗꯨꯒ ꯁꯤꯖꯤꯟꯅꯕ ꯂꯣꯏꯔꯕ ꯐ꯭ꯂꯦꯒꯁꯤꯡ ꯑꯗꯨ ꯃꯐꯝ ꯆꯥꯅ ꯏꯀꯥꯏ ꯈꯨꯝꯅꯕꯒ ꯂꯣꯏꯅꯅ ꯊꯝꯕꯤꯒꯗꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯏꯟꯁꯇ꯭ꯔꯛꯁꯟ ꯑꯁꯤ ꯁ꯭ꯇꯦꯠ ꯒꯣꯚꯔꯟꯃꯦꯟꯠꯁꯤꯡ ꯑꯃꯗꯤ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤꯁꯤꯡꯒꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯁꯤꯡ ꯁꯦꯀ꯭ꯔꯦꯇꯔꯤꯁꯤꯡ ꯑꯃꯁꯨꯡ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡꯒꯤ ꯍꯦꯗꯇ ꯅꯤꯡꯊꯤꯅ ꯆꯠꯅꯅꯕ ꯄꯥꯎꯇꯥꯛ ꯄꯤꯒꯗꯕꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯅꯧꯕ ꯂꯦꯟꯗ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯁꯤ ꯑꯟꯀꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜ ꯑꯣꯏ UNC ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯒꯣꯚꯔꯟꯃꯦꯟꯠꯅ ꯊꯥ ꯑꯁꯤꯒꯤ 19ꯗ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯂꯝꯁꯤꯡ ꯌꯣꯟꯕ ꯑꯃꯗꯤ ꯂꯩꯕꯒꯤ ꯑꯅꯧꯕ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯅꯣꯔꯝꯁꯤꯡ ꯊꯣꯛꯂꯤꯕ ꯑꯁꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯄꯤꯔꯤꯕ ꯑꯥꯔꯇꯤꯀꯜ 371(c)ꯒꯤ ꯄ꯭ꯔꯣꯚꯤꯖꯟ ꯑꯁꯤ ꯅꯥꯊꯩꯕꯅꯤ ꯑꯃꯗꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯇ꯭ꯔꯥꯏꯕꯦꯜ ꯂꯦꯟꯗ ꯍꯣꯜꯗꯤꯡ ꯁꯤꯁꯇꯦꯝꯁꯤꯡꯗ ꯑꯀꯥꯏꯕ ꯄꯤꯕꯅꯤ ꯍꯥꯏꯅ ꯌꯨꯅꯥꯏꯇꯦꯗ ꯅꯥꯒꯥ ꯀꯥꯎꯟꯁꯤꯜꯅ ꯐꯣꯡꯗꯣꯔꯛꯄꯒ ꯂꯣꯏꯅꯅ ꯑꯅꯧꯕ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯒꯣꯚꯔꯅꯔꯅ ꯀꯦꯟꯁꯦꯜ ꯇꯧꯒꯗꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ UNCꯅ ꯃꯅꯤꯄꯨꯔꯒꯤ ꯒꯣꯚꯔꯅꯔ ꯑꯖꯣꯏ ꯀꯨꯃꯥꯔ ꯕꯂꯥꯗ ꯄꯤꯁꯤꯟꯈꯤꯕ ꯃꯦꯃꯣꯔꯦꯟꯗꯝꯗ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯒꯣꯚꯔꯟꯃꯦꯟꯠꯅ ꯊꯥ ꯑꯁꯤꯒꯤ 19ꯗ ꯊꯣꯛꯈꯤꯕ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯁꯤ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯍꯤꯜꯁ ꯑꯦꯔꯤꯌꯥꯁ ꯀꯃꯤꯇꯤꯅ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯑꯥꯔꯇꯤꯀꯜ 371(c)ꯒꯤ ꯄ꯭ꯔꯣꯚꯤꯖꯟꯁꯤꯡꯒꯤ ꯃꯈꯥꯗ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯅꯥꯊꯩꯅ ꯊꯝꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯦꯃꯣꯔꯦꯟꯗꯝ ꯑꯗꯨꯗ ꯃꯈꯥ ꯇꯥꯅ 1972ꯗ ꯃꯇꯝ ꯑꯗꯨꯒꯤ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ BB ꯒꯤꯔꯤ ꯂꯩꯔꯤꯉꯩ ꯃꯇꯝꯗ ICACꯒꯤ ꯑꯣꯔꯗꯔ ꯑꯃꯕꯨ ꯑꯌꯥꯕ ꯄꯤꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯇ꯭ꯔꯥꯏꯕꯦꯜꯁꯤꯡꯅ ꯅꯝꯅ ꯇꯥꯕ ꯆꯤꯡꯒꯤ ꯂꯝꯁꯤꯡ ꯑꯁꯤ ꯀꯁꯇꯃꯔꯤ ꯄ꯭ꯔꯦꯛꯇꯤꯁꯀꯤ ꯃꯈꯥꯗ ꯂꯩꯒꯗꯕꯅꯤ꯫ ꯂꯝꯁꯤꯡ ꯑꯁꯤ ꯇ꯭ꯔꯥꯏꯕꯦꯜꯁꯤꯡꯒꯤ ꯇꯥꯎꯟꯁꯤꯞ ꯅꯠꯇ꯭ꯔꯒ ꯀꯝꯃꯨꯅꯤꯇꯤꯁꯤꯡꯅ ꯃꯄꯨ ꯑꯣꯏꯒꯗꯕꯅꯤ ꯍꯥꯏꯕ ꯃꯌꯦꯛ ꯁꯦꯡꯅ ꯏꯗꯨꯅ ꯂꯩꯔꯤ꯫ ꯆꯤꯡꯗ ꯂꯩꯖꯔꯕꯁꯨ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯍꯥꯏꯕꯗꯤ ꯃꯣꯔꯦ, ꯆꯨꯔꯆꯥꯟꯄꯨꯔ, ꯆꯥꯟꯗꯦꯜ ꯑꯃꯁꯨꯡ ꯈꯧꯄꯨꯝ ꯚꯦꯂꯤ ꯑꯁꯤ ꯃꯅꯤꯄꯨꯔ ꯂꯦꯟꯗ ꯔꯦꯚꯤꯅ꯭ꯌꯨ ꯑꯦꯟ ꯂꯦꯟꯗ ꯔꯤꯐꯣꯔꯝꯁ ꯑꯦꯛ 1960ꯒꯤ ꯃꯈꯥꯗ ꯂꯩꯕ ꯃꯔꯝꯅ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗꯗꯤ ꯇꯝꯄꯥꯛ ꯂꯝꯗ ꯆꯠꯅꯔꯤꯕ ꯂꯦꯟꯗ ꯂꯣꯁꯤꯡ ꯑꯗꯨ ꯆꯠꯅꯕ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯍꯥꯏꯔꯤ꯫ ꯃꯦꯃꯣꯔꯦꯟꯗꯝ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯇ꯭ꯔꯥꯏꯕꯦꯜꯁꯤꯡꯅ ꯈꯨꯟꯗꯥꯔꯤꯕ ꯆꯤꯡꯒꯤ ꯂꯝꯁꯤꯡꯗ ꯁ꯭ꯇꯦꯠ ꯒꯣꯚꯔꯟꯃꯦꯟꯠꯒꯤ ꯂꯣ ꯆꯠꯅꯕ ꯌꯥꯕꯒꯤ ꯋꯥꯐꯝ ꯂꯩꯇꯦ꯫ ꯊꯥ ꯑꯁꯤꯒꯤ 19ꯗ
थोकिबा ऑफिशियल नोटिफिकेशन असना सिंगम सुम तम सबमानबा मोंग लैंड रेगुलेशन लॉस अनालेबा असि आर्टिकल 371C खोंगौनबनि अमसुंग इलिगेन ओय हाइना मेमोरेंडम अदुना पल्ले मेमोरेंडम अदुदा करिकुंबा स्टेट गवर्नमेंट नोटिफिकेशन असि मणिपुर स्टेट पुमदा चनालकपा तारबदी मियांगी हु लाकपा अमदि तंगदुलाई तादबा अमा सोयदनमकि लाकनि मरमसना काउंसिल असना गवर्नर बो लैंड रिसोर्स डिपार्टमेंट थोकलेबा नोटिफिकेशन असिबु कुपना यंगसिनबिदुना रिव्यू तौनबा अपील तौरी।